State asigi oina ngagi machinjak puthoknabagidamag lamphelda leiba fishery office da fish pellet mill ama install tawre. Masina mapung phana loisinduna ngagi machinjak puthoklabadi state asigi oina mapani nga machinjak sing leibada sel kaya mapana chatlamba adu hanthanba ngamlagani haina Manipur lengaki fishery department ki director T Fulena phongdorakli. Wafam asi Manipur lengaki fishery department na sinduna lamphelpat ta leiba department asigi office ta pangthokhiba kunmanga suba National Farmers Day celebration ki thoramda phongdokhibani. Thoramdugo mari leinana Fulena phongdokhibada lamphelda leiba fishery office ta install tawriba fish pellet mill asi fish farmers agency ki khuthangda paikhatpani masina mapandagi pusilakliba nga machinjak ta piriba mamal asiga changnamnaraduna yenglaba matungda hanthana subsidized rate ta phanghanna honagani. State asigi district sing dasu mini fish pellet mill sing install tawnabagidamak propose tawkhre hairi. Thoram aduda mamang chahida pangthokhiba ngagi melada ngagi puthok khwaidagi yamna puthokpa makok mathang takraba ngami singda mana yenthokpaga loinana district fishery officer singdasu ngami singna puthokpa nga macha sing khutsinakhi. Amadi palan thoram asiga mari leinaba lairik amasu phongduna thoramduda saruk yakhiba miyoi singna phanghanki.